Exam paper leak kamari lena jantar mantar da Satra Naha Singhi Khongjang da Saruk Yaramlaga Jharkhand da Mairoi Amadi Thabak Fangdraba Naha Singna Chathariba Protesta INTI Alliance Amadi Congress ki leader Rahul Gandhi na Tuminna Leishilliba Karigino haina BJP Manipur Pradesh ki maikai dagi wahang hanglakli ngasi Neichai pa chuthekta leiba BJP Manipur Pradesh ki thambal sanglen da pangthokpa paugi mifam amada BJP Manipur Pradesh ki Vice President in charge Nungthongba Nimbus na hai Jharkhand Public Service Commission na loba examination da aranba kaya chathare haiba maralda mahiroi naha role singna changsiliba khongjang asida political gi oiba mongda BJP na panba state natraga INTI Alliance Congress ka chungsinaba leingakna panba state haiba mityeng da yengadaba natte India da leiriba naha singda chap manaba mityeng da yengadabani Jharkhand gi ranchi da masing yamlaba mahiroi narol singna changsin ba khongjang da police amasong security gi ahenba thawong da asop apan kaya nangkiba du laibak thibani haike mahak na makha tarduna jantar mantar da Congress party gi luchingba Rahul Gandhi masamak yauna sangsin khiba khongjang Adugumna Jharkhand gi mahiroi naharol singisu khanbiba nushiba mathau tadabra haike net exam paper leak ki matangda parliament ta khana nainabagi muhta protest tawba BJP na panba state khaktada miamda aranba wafum kaya sandoktuna ihau tawbagi thabak lepinaba amadi Jharkhand gi mahiroi naharol singi khola tabinaba mahakna makhata na appeal tawki Idamata adugumba jantar mantar thokiba nit ki paper leak oibigi wafam madu parliamenta khanasi na haiba matamda mahang madu degi na thairaga mahaki goal post amu hongdo kibise masina kari atopa agenda mano akoina ngasi naharon singda praja singda thamjaning badi akoi parliament session ama phambada Nongmada lupa crore mapan gi nongmada lupa crore mapan gi expenditure se parliament session amagi nongmada satle adugumba parliament session ama phamna ba hona ba amasung madugi parliament session phambagi maram sidi akoi discussion tok se haina haibu debate tok se haina haibu adugumba parliament house manungda protest tok se haibigi parliament session je kowgunate Miamna akogi miamgi mihut loina member loina thagi mayam do ada protest tawus loina thaban nati